District ki Mayang Imphal Assembly Constituency ki manung chana leiba Uchiwa Government High School da Mahiroi Singda Midday Meal matam chana niyom chumna pizaram dababu All Manipur Progressive Students Association ki President Motum Chinglembana pen daba fongdorakli Association asina yengshin ba chatluba matamda Mahiroi Singda numit masing shudana amadi ningthina midday meal pizadaba thengnare hairi Thawngasi oja kharana manaduna chatharabra haibagi chingnaba leire haina Chinglembana makhatana fongdokhibaga loinana athubada wangoi ZEO amadi mari leinaba department na miyeng changbinaba appeal tawrakli Uchiwa Government High School haibasida akoina angangsinggi wakat akoina hariguma khara tajara matungda angangsinggi matam chana sakpijadaba aduga angangsingna maram chadana angangsingna oina school jigi thong hangba school jigi Wajasingna matam chana yausalaktabida school jigi school hojala matungda magi period pakatangda laaga hangibana singba school jida leigadaba matam phaw wajasingna matam chana leibidabida school jida tawningda tawba authority pandaba school jida akoigi kanagumba matana Indian Bible leitraba haitare sigumba mafam asida akoina angangsinggi amadi school sigi wakat kya dagi akoina school sigi maruoiba tawgadaba thabaksing akoina maruoina PM Posan scheme ni ngkhada angangsingda hygienic food pijagarani haibana singba angangsinggi afaba sinjak pijaramdaba aduga angangsingje hojigwa tha amada angoina report ki matungina tha amda angangsingda numit mari ni mangani dena sak pijadi haibana singba akoida sigumbaje yam matam sangna akoina study tawra matungda masigi posidi akoina Manipur gi lojing noyada masigi khutana atoba mafam kya da soidana tawrangani haibagi thajaba musung chingnaba leirapana maram orakanda masigi posi akoi khangdana akoi tawda yadaba thabak ni khalakana ngasi ju sak pijadana jum leirambagi image amadi footage mayam ama taaga leiba aduna sigumba mayam sina maram orakanda tungi horaiba mirona afaba sinjak saduna mairoigi wangba wakhalon khalakana tungi yumbi koinabagi lambije akoigi school jida laiba authorities na thoi bidana kathakibane haibana singba harakanda ngasi sigumba school singje akoina amutangdi akoina ngamdragasu akoina haijariba kaya asidagi yengbirakanda ubirakanda akoigi media gi thongidagi Manipur da laiba akoi authority jingna akhangai singna MLA minister punamakna akoi sigumba mafam jingida chatti duna section na yengiduna akoigi government gi officer oiragasu mafam sida EIDI oiragasu lakpirakanda school jigi sabsaba requirement magi tawgadaba sing phajana criteria sing ma nungti maram chani janbiu haibna singba akoina maram chadana sida laksari baje akoi singa harakanda akoi some information khara dagi laksabani singa harakanda akoi di mahiroi amoina mahiroi gi kunai jigi chawka thorangi damakta mahiroi gi kana naba khara dang akoina saru yajage khalu basida angang singgi awata pa akoina ayam phangbaduna maram orakanda ngasi gi sigi phibam se yaukibani haira